Taranipan suba Lok Sabha-gi ahanba session-gi ngasi Pro-Tem Speaker na Washak Loubaga Loinana Prime Minister Narendra Modi amadi nauna MP uriklaba membersingna Washak houkhre. Prime Minister Narendra Modi na Wasak Lounanaba stage da lakpada opposition-gi Luchingba Congress Party-gi Rahul Gandhi amadi atay member kiyana India-gi constitution-gi copy House manungda thagatuna Prime Minister udki. Member Pro-Tem Speaker oina khankraba BJP ki term mangarak MP oiraklaba Bhartruhari Mahatapu India ki President Draupadi Murmuna wasak lauki. Madugi matung tarakpada Pro-Tem Speaker na Prime Minister Narendra Modi bu ahumrak subu oina Parliament ki member oina wasak lauki. Loinana maki Council of Ministers singsu ngasi House ta wasak lauki. Ngasi ki ahanba session na tuda saruk yakiba members singbu Parliamentary Affairs Minister Kiren Rijijuna House ta taram lauki. State Ngashi Ahouba Mayeki matungina ngase yuki pung 13 tabadagi Washak Loubaga Loinana Manipur ki MP anisu ngasi Washak Lougani. Ngashi Ahouba Numitta member Chaniga Marfuna Washak Loubaga Loinana Hayeng member Chaniga Humpuga Marina MP in House ta Washak Lougani. Aduga matangi numitang kunga taretana President Draupadi Murmuna Parliament ki House animaki apun ba meefam da maki space pigani.